Manipuri Wari Pambi Channelna tabiriba pumnamakpu amuk hana taramna okchari. Ngasiso mayamgi ngaihak pothananabagidamak anauba horror story amakhak puduna lakchari. Horror story asigi maming 14 years back. Horror story asigi writer Laishram Arun. Haujik mayamgi ngaihak pothananabagidamak puduna lakchariba anauba horror story 14 years back taminarasi. Zongi imungda handak marakse mamangda amukta takhidriba ukhidriba thawong ngakta zonse karino handak maraksibo haina magi nupiga tanai ahingdo nong nungsit onthokna kana tawkhre makoigi kholladugi yum phataba mayam amagi tin kupa loidreba yum sing adugi tin na sing ado loina paithoklam lagani wana makhong yungba ina kupa phatraba yum kaya amasu lairibani madu sing ado ngarangi ahingi nungsil aduda loina teklam lagani haina khalui adugadi nongalagadi nong nungsit amatasu taude kana amatana su hairakpata de ngarang ahing nungsit kana tauke haibado kana amatana su hairakide yondo wado haudokloraga angawbata aduna tokhrabani ngasi ngarang sina amuk zon khoigi imungda mai ngahak leitana motli tv yenglingai dasu mai do putphat ngayak leitana tawi nonga loraga yumthang naba khuladugi atai yumsingda hangurabasu karisu taude mai karisu taude aikoi dadi karisu taude na hekta mok khumnara I zongi nupi tesilna nomanumidang wairam ama tesilna churchtagi mayumda paraprap lakpa matamda makoigi yumgi maninglom thangba aduda masak khanghudaba nupi ama paraprap sangkhibado urami tesilna masa nupi oirboiningduna aten kawi adubu atendi matamatuda searchta leihori bani kanano khangningduna tesilna paraprap yumadugi akoibaduda yengbadadi kanasu lairamde kaubudasu kananasu khumlakte tesilna mahakna haifet uhobo leisabi machado makoigi yumthangnabada leiba atai leisabi sing amatasu mande kanano haibasu khanghaude yum aduda sangaklaga matonta ningjing mangjing nana TV ka aduda tumina phamduna lairingaida makoigi kitchen gi saksang aduda kolik ningkhaibagi makholama hauna takhi prap saksang da sangsalagtuna yengbadadi kolik singado hanagi mafamda adumak lairi takhiba chakhaibagi phibam amatasu uwa phangde madam aduda mapaldagi masanupi atelna ima haina kaurakpada tesilado khangprek khangi zongi masanupi ahal aten sahi tara mari maksurabi laisabi masani aduga maki manaunupi aduna sahi mapan mukta ngairi sak chaba loiraduna makhoi mayam tv yengnari ngai matam aduda masanupi ahan atena hairai ima ngarang lili khoida aikhoina kumkhibado makhada masak khangdaba nupi ama prap kara aina munna yenge adugadi masaksu khangba ngamde namidang wai oibaduda aikhoidabu ngarang atopa kanagumbi nupi maka la ambro mamana lakte aina khomi tesilnasu makoigi yummaningda nupi ama prap sangkhraga mangkhiba adubu ningsinglubada mahak yamna kiraklamni mado mahaki masa nupi singda haidoktre makoi ki khini haiduna matamado namidangi matamni jonsu makoina sanari buwari ado tumina taraga tv yengduna kaisu khandana lai matam adumaktada mapanda singthaktagi singmakharomda karigumba potlama onthakibagi khonjelama tai jonna karinone onthakribadubo haiduna mapanda prap tholakpa matamda makoigi hek makha thangba lambi aduda nupi ama prap kumthaduna satkhirami zona khanki makoigi lairiba ising yanaraba syntax ado chingkhada onthakhrabra haiduna syntax adudi karisu tawramde zona mahaki masanupi amadi nupi tesilna sanari buwari aduda singnarakuna nupi aduna satkhiba lambi aduda prap tanaraklami adugadi yumlakta adumak mangkhre ukhidre ahing amasu zona do tumthaba yadana wakhal mawon khanduna
ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛꯀꯤ ꯇꯤꯟ ꯃꯊꯛ ꯑꯗꯨꯗ ꯑꯆꯧꯕ ꯅꯨꯡ ꯑꯃꯅ ꯒꯣꯡ ꯂꯥꯎꯅ ꯊꯥꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯒ ꯇꯤꯟ ꯃꯊꯛꯇ ꯅꯨꯡ ꯑꯗꯣ ꯒꯣꯗ꯭ꯔꯣꯡ ꯒꯣꯗ꯭ꯔꯣꯡ ꯆꯦꯟꯊꯈꯤ꯫ ꯖꯣꯟꯗꯤ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯆꯣꯡꯈꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯗꯕ ꯃꯥꯜꯂꯤ, ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯖꯣꯟ ꯑꯗꯣ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯊꯥꯞꯄꯗ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯖꯣꯟꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯦꯁꯤꯜ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯊꯥꯞꯄꯗ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯅ ꯂꯥꯡꯅꯕꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯦꯁꯤꯜꯗꯤ ꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯖꯣꯟꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯕꯗ ꯀꯔꯤꯃꯠꯇꯁꯨ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯅꯣꯗ, ꯇꯨꯝꯗꯨꯝ ꯇꯨꯝꯂꯣꯁꯦ, ꯌꯥꯝ ꯊꯦꯡꯂꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯇꯨꯝꯊꯈ꯭ꯔꯦ꯫ ꯖꯣꯟꯗꯣ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯎꯏꯔꯣꯟ ꯎꯏꯔꯣꯟ ꯇꯨꯝꯊꯔꯨꯔꯕ ꯃꯇꯝꯗ ꯖꯣꯟꯗꯣ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯃꯄꯥꯟꯗ "ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ ꯖꯣꯟ" ꯍꯥꯏꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯖꯣꯟꯅ ꯌꯥꯝꯅ ꯃꯨꯟꯅ తాꯕ ꯍꯣꯠꯅꯔꯤ꯫ "ꯑꯣꯖꯥ ꯖꯣꯟ, ꯑꯣꯖꯥ ꯖꯣꯟ, ꯑꯣꯖꯥ" ꯍꯥꯏꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛꯁꯨ ꯇꯥꯕꯗꯨꯗ ꯖꯣꯟ ꯑꯗꯣ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯗꯕꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯑꯗꯣ ꯄꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯅꯅꯕ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯊꯝꯂꯤꯕ ꯁꯤꯟꯇꯦꯛꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯖꯣꯟꯅ ꯅꯣꯡꯃꯩ ꯎꯠꯂꯗꯨꯅ "ꯀꯅꯥꯔꯥ ꯀꯅꯥꯔꯥ" ꯍꯪꯕꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯁꯤꯟꯇꯦꯛꯁ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯈꯥ ꯂꯝꯕꯤ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯟꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯡ ꯏꯟꯅꯔꯨꯕꯗꯣ ꯀꯤꯔꯛꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯧꯗꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯤꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯗꯣ ꯖꯣꯟꯅ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧꯗ ꯍꯧꯔꯤꯕ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯂꯣꯛꯇꯒꯤ ꯁꯥ ꯈꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯦ꯫ ꯑꯗꯨꯅ ꯆꯨꯖꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯗ꯭ꯔꯤꯉꯩꯗ khara hekpa yaba lokpa yaba khara loksil horurasi haiduna mahakki nupi tesilga loinana pamlauda chatkirami matam aduda yumda mahakki masanupi ahal aten amadi mahakki marau nupi lerami marau nupi adusu makoigi thangnabada mamanabi singa sanaruge haiduna thokkiba matamni aten imungda salonduna lai aduga mahakki mama mapana pamlaudagi wana halaklaga sananaba haiduna chujak amubi kharasu futtuna thanamni matam adumaktada makoigi tv kadagi tv ado hauna tharakpagi makol tarami manau nupi oirboi ningduna tv ado haumalle khara laithau haiduna sakchangdagi atena kanna lauraklamni hoi maisu hairakte tv adusu laithade adumak hauna thari sauningladuna atena do saksangdagi makhong ado hek kan thorakpada pungan ngalamba mai ado futlauna mutkibada imung ado pumam mammi atena khunna mama duna yumjau romda mahakki marau nupi adubu kauduna mama duna thorakpada nupi amagi haksangda mahakki makhunna hek pairui ima ima haina mahakna kaui khumlakte thangnaba mikopta khut ani khakna atengi mangaksam makhauri aduda kanna sablaklammi atena do mahakki makhut ani changduna sablakliwa ado phaktukna naba kanna honarami adubu sablakpa sapu aduna kanba henman khibana mahak sor honba waraklammi adudagi laimaida haithakre adu phawbada mahakki mangaksamda chapliba phul ani aduna thadokpa koubu leite atena do sor tapna tapna honbado warakpadagi makhong ado kanna khauduna mahak yamna wana khanglingai tanja adumaktada mahakki mama mapa animakto pamlaudagi halaklammi makoina halakpa matam aduda yum ado maisu
amata thandana pumam mamlambaduna masanupi Atenbu kauraklammi kanamata khumlakte makoibu kadai kadai sana khrajano ne haiduna mama aduna parap changlakpada masanupi aduna leimaida taaduna leibado udabadagi makhongna lauduna pudi thijalami madudagi khangprek khangbadagi kananoma leire haina laurakpada John su imungda parap chensilaklami mata maduda electric bulb ado khangan ngalaklami anganba maingal aduda masanupina leimaida sorhondana taaduna leiramba aduda makhoi swai laukre amadi pakhatman khiduna koilau lauduna masanupibu ising thaduna kanna makazaiduda khupakna thara masanupi Atenbu kauraduna gyan taraknanaba honarami John masanupi gi khudang ado paikhatuna mihunna do yenglami mihunna do yamna tapna honbado mahakna khanglami khudakta John ma ki yumlona badal leiba mi sing kauduna wana stretcher ama semlami aduga makoigi khulgi khunthakta leiriba dispensary adu tana oraklami madudasu doctor amata leiramde nurse ama leirami mahakna stethoscope ado thanduna yengbada Aten sidri mihunna do fazana hulli haina hairaklami upai leitabadagi makoi hulladugi lairon tilolgi maiba singmi maiba aduda hana amukta yengan khisi mahakise laitin gi oiramdau mali haina Aten gi mama tehsilna kanna hairakpadagi makoi maiba adugi yumtana muk poraklami maiba duna yamna munna yenglami mahaki mihulgi khonjelado fazana yenglaba matungda mapa John da hairaklami mahaki mihulgi khonjelasida mahak anayek hidak lang thaki thoina dakar oiroi mihulase koisen cheli mafam amada hunduna leitaba koisen cheli basina taklibadi mahaki haksangda fattaba lai ama changle kanagumba natraga kanagumbigi thawaina magi haksangda changba kaidongba mali hairakpadagi masidi aikoina hidak thaba ngamloi church ki father da yamna muna amuktang yenghallaga mahakki haksangda changliba fattaba thawai natraga lai ado tanthok angnanaba honabiyo hairakhi yamna thuna mak church ki father gi yumda amuk poraklami tesel amadi mapa John maiba duna hairakli bagwa aduda thajaba thamlami mamangda thokhiba thengnakhiba mayam adu yengluraga wafam ado soidana chungani haiduna father gi nakta laktuna haukraba wari kharasu liduna masanupi gi thawai ado kanbinanaba haijaraklami father na mamit uisinduna Aten gi makhul ado paiduna yenglami father gi masado thak ninglakhi adudagi humang marik sintharakhi khudakta father na mahaki begtagi cross ado lawthoroklaga Aten gi khubakta thamlami aduga khubak ado father gi khul aduna kanna paisel handuna mathakta kanna pairaga mahakna lairon khara solaklami aduga mamil ado oisinduna father na masinda murum soli aduga nahakna pamli bado karino haiduna hanglami Aten gi masado thak niglaki makhut amadi makhong adusu prang kaurai matawaduda mapa John amadi tesildi pakhatpana loire father aduna in the name of God ngasi nangi thawai ado aina kanbigani malem asidagi fataba khudingmakku taibung mapu mahakna kanbigani isorgi masadi lemna mangde ayu nahaki thawai aduna narokta chatpa pambra natraga ibungogi nakta leiba pambra haiduna yamna kanna lauraklami matamaduda wadi masindadi amata ngangdana masado thak niklibado father aduna kanna khamnana bahonarami adudagi Aten gi masindagi yamna akiba khonjel ama thoraklami kari hairibano haibado John amadi tesil kaimata khanglamde father di fak nogla aduga nahaki apambado piba ngambra ningba thunganbar ngambra yenge haina father na tapna haira madudagi father ado tapna John amadi mamaibe mate silda yengaklami masanupi Aten ado
tumina laikre. Father na haira'i, John, nahaki nasanupi asigi thawai kaninglabadi miyam amagi mamangda nahangna tawkhiba aranba adugi maramda sengna haidokadabani hairi. Ngasigi numita nangna asengbado miyam khangna haidrabadi nahaki nasanupigi punsi ngasina aroibani hairi. Nahak khallo aronba thaudok adugi wari pumba miyam khangna haidokpana fabra khallo mamang thak sahi tarahumdoi taramari mukki mamangda nahakna kari fataba tawkhi pumnamak ado miyam khangna nahakna wari ado lithokadabani haire. Maduna nahaki nasanupigi kannanabagi amata ngairaba upaini aroiba upaini. Nahaki punsisu narakta satingrabadi asengbado haidoklo haujikti matam laitre haina father na hairaklamni. Matam adumaktada tiliba miyam amadi tesilna John da munna yengnaraklami. John ado mamai do laimai de luktharami haugraba sahi tara mari mukki mamangda thokhiba mahakna ngasisu kaungamdana kana amata da lithoktana tuminna lotchinduna thamkhraba wari ama kisi hidokpa haurai. John lepkhaladuna miyam amata nanaba amadi father gi mangda wasakladuna hairai, in the name of God ai isorgi ming panduna wasakli ai gi isanupibu mahaki thawaibu kannana bagidamak wari ado ai hak ngasidi amata khagdana miyam mangdali thokcharage. Matama ado ai hak hingnana bagidamak lambi ama thirakpada mina wahaiba kholaduda private school amagi oja oina uba matamni. Ai hakki khulasiga khara thamnaba maramna tangai fadana mafum aduda laiba tabadagi kolgi chairman da haibadagi school adugi nakal amada ka amakhak tapthoktuna maduda ai hakki laifam oire. Aduga school aduda matam khara oja oina purabagi matungda school adumaktada oja oina puribi khuladudagi laisabi amaga aiga yamna naknaba mari lainarakhi. Matamado aihak pakhang oidre aigi sanupi ahal asisu tha manga taruk suraklaba matam adudani. Adumakpu aina Miss Happy gi mafamdadi aihak ase yum pandri haiduna minam lammi. Manasu thajabire Miss Happy mahakki ahal oirabi mama amakhaktanga naitom yumdom pok amada laibani. Madugi khudong sabado lauduna aina matam ayamada Miss Happy gi yumda adum chalami. Miss Happy gi mase ahalado makoiga yamna lapnadana yum pali. Miss Happy gi mama ado yumduda isik-sikna laibado nungaite haiduna matam ayambada masigi yumda satuna hek laithoi. Mafam adudadi mahaki masusing amadi atopa miyam amaga phagizugay tauduna nokheduna mayam laiminabado nungai haiduna saksaragasu ayamba masikoide hekkamak lai aduga namidang wairam hek halai. Maramaduna yumado ayamba matamda isik-siki. Asumna asikbagi tanja siyamna toina fangbana Miss Happy amasung aikoini gi mari ado thingbinaba kanasu yaudana maningtamna senthariba istelgum hena nongmanongmagi naksinnarakhi. Mamai thangdadi mahak masana yaningdrabasu aina namduna kaihoduna mahakka aronba haksangi mari tayarak hanna thamki. Tha animukse asumna tattana aikoini mari lainarakpadagi tha anigi matungda mahak masage haksangda ahongba kaya lakpadagi mahak mirole haibado khangjaraklamni. Matamaduda Miss Happy na mahakka loinana luhongnanaba kanna hairakpa horaklamni. Aihak koksawi kakhi yumda pause khangnaraklabadi kamdauba haina yamna matha sakhi. Mahak school phauba karaktre numit humnigi manungda aigi asengba arepa ama khangalu haiduna mahakki warepado honglaroi haiduna sapyungna lepkhre. Aisu khanbiyaba khallaga upai leiraktraba aduda kanararoi tasengna aigi laibakta tamlamlabani aduna wari ase mangonda mayek sengna khangalage. Mahakki phibam asida ngaihaktang sauninglabasu nungaitrabasu soidana yarakani haibagi aigi wakalda thajarami
ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯌꯨꯝ ꯄꯥꯜꯂꯦ ꯏꯆꯥ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯍꯌꯦꯡ ꯑꯁꯦ ꯁꯣꯏꯗꯅ ꯎꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯀꯤ ꯈꯔ ꯋꯥꯡꯕ ꯑꯆꯤꯛꯄ ꯆꯤꯡ ꯑꯃꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯔꯦꯞꯄ ꯋꯥ ꯑꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯤꯔꯦ꯫ ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯩꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯀꯞꯈꯠꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨꯗ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯠꯄ ꯄꯥꯝꯗꯦ, ꯌꯦꯠꯁꯨ ꯌꯦꯠꯂꯣꯏ꯫ ꯑꯩ ꯏꯁꯥꯅ ꯐꯤꯔꯦꯞ ꯂꯧꯖꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯄꯥꯞ ꯂꯪꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯀꯅꯥꯗꯁꯨ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ꯫ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯂꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯞ ꯑꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯉꯁꯤꯃꯛ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯒꯅꯤ꯫ ꯏꯁꯥꯅ ꯂꯪꯖꯔꯨꯕ ꯏꯄꯥꯞꯀꯤ ꯃꯍꯩ ꯏꯁꯥꯅ ꯐꯪꯖꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯦꯟꯅ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯆꯩꯅꯥ ꯑꯁꯤꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯪ ꯉꯥꯏꯌꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯁ ꯍꯦꯞꯄꯤꯗꯣ ꯈꯥꯝꯕ ꯌꯥꯗꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯟꯈꯤ꯫ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯖꯔꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯍꯥꯛ ꯇꯞꯅ ꯑꯩꯒꯤ ꯀ꯭ꯋꯥꯔꯇꯔ ꯇꯥꯟꯅ ꯂꯥꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯣ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯕꯗ ꯑꯩꯍꯥꯛ ꯀ꯭ꯋꯥꯔꯇꯔ ꯑꯗꯨꯗ ꯑꯍꯤꯡ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛꯀꯤ ꯄꯥꯎ ꯇꯥꯅꯤꯡꯈꯤ꯫ ꯈꯟꯕꯒ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯗꯣ ꯉꯟꯇꯥꯅ ꯑꯩꯅ ꯋꯥꯀꯤꯡ ꯊꯣꯛꯄꯃꯛꯇꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯣ ꯇꯥꯔꯦ꯫ ꯃꯍꯥꯛ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯈꯤꯔꯝꯂꯦ꯫ ꯑꯩꯍꯥꯛ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯥꯟꯅ ꯆꯦꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯏꯈꯨꯠ ꯑꯁꯤꯅ ꯁꯣꯛꯄ ꯐꯥꯎꯕ ꯉꯝꯗꯅ ꯃꯤꯠꯀꯤ ꯄꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯀꯠꯈꯤ꯫ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯈꯪꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯥ ꯑꯩ ꯈꯛꯇꯪꯅ ꯈꯪꯕꯅꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯑꯣꯖꯥ ꯑꯇꯩꯅꯗꯤ ꯆꯨꯝꯅꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯁꯝꯅ ꯈꯟꯗꯣꯛꯄꯤ꯫ ꯃꯥꯅꯁꯨ ꯋꯥꯔꯤ ꯑꯁꯦ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯂꯝꯗꯦ꯫ ꯃꯥꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯕ ꯃꯔꯤ ꯑꯗꯨ ꯅꯠꯇꯦ꯫ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯀꯌꯥꯔꯛ ꯊꯝꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯤꯕꯨꯛꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯞꯁꯦ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯑꯃꯗꯤ ꯏꯆꯥꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯑꯅꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯑꯣꯖꯥ ꯖꯣꯟ ꯍꯥꯏꯅ ꯇꯠꯇꯅ ꯀꯧꯊꯣꯛꯈꯤ꯫ ꯑꯩ ꯇꯞꯅ ꯀꯤꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕ ꯇꯣꯛꯇꯨꯅ ꯑꯩꯍꯥꯛꯀꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯅ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯈꯤꯗꯦ ꯉꯁꯤ ꯐꯥꯎꯕꯗ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯇꯕꯤ ꯑꯩꯒꯤ ꯏꯆꯥ ꯑꯇꯦꯟꯗꯗꯤ ꯂꯃꯟ ꯈꯨꯝꯕꯤꯒꯅꯨ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯪꯗꯤ ꯀꯟꯕꯤꯌꯨ ꯐꯥꯗꯔ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯩꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯁꯤꯅꯤ ꯐꯥꯗꯔ꯫ ꯐꯥꯗꯔꯅ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯂꯩꯇ꯭ꯔꯕꯔꯥ? ꯖꯣꯟꯅ ꯂꯩꯇ꯭ꯔꯦ ꯐꯥꯗꯔ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯑꯇꯦꯟꯒꯤ ꯍꯛꯆꯥꯡꯗ ꯃꯈꯨꯠ ꯑꯗꯣ ꯀꯟꯅ ꯄꯥꯏꯁꯤꯟꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯇꯦꯟ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯖꯣꯟ ꯑꯃꯗꯤ ꯃꯃꯥ ꯇꯦꯁꯤꯜ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯃꯔꯥꯡ
ꯖꯣꯟꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯐꯥꯗꯔꯅ "ꯅꯍꯥꯛ ꯅꯔꯥ ꯂꯩꯔꯕ ꯃꯤꯁꯛꯅꯤ, ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯏ" ꯍꯥꯏꯔꯛꯈꯤ꯫ ꯖꯣꯟꯅ "ꯐꯥꯗꯔꯅ ꯄꯤꯅꯤꯡꯕ, ꯈꯨꯜ ꯑꯁꯤꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜ ꯑꯗꯨꯒꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯆꯒꯦ" ꯍꯥꯏꯔꯛꯂꯕꯗ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯐꯥꯗꯔ ꯄꯨꯟꯅ ꯇꯥꯟꯅꯔꯕ ꯇꯨꯡꯗ ꯖꯣꯟ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯍꯤ 10 ꯇꯥꯟꯊꯣꯛꯈꯤ꯫ You must die.